Kuki jo fruit ke mioi singna Imphal da lakpada karigumba amata thokanloi masigi thodang pumba lengak asina chap chana logani haina Chief Minister Khemchand phungdukhrei wafam ase National Highway number 137A Imphal Kakching Lamkhai section ke manung chana leiba tongan lambi paring anigi kilometer 30 ahum manga sangba lambi sembagi project ama flag off tawbagi thorom ta mahakna phungdukibani Anauba lengak asigi ahanba public function amo oinanga se langthaba lep makha lekai da pangthokhiba thoram aduga mari leidana Chief Minister Khemchand hai Thalon ACG MLA Jagin Balte athubum matamda naba phaduna halakpa oishanu haina mapugi mafamda thonijade Kuki jo furup ke bioi singna layeng balakpa natraga atai atopa maram amagi lakpa kudimakta makhoida karigumba amata thongaloi masigi thodang pumba lengak asina lawgani haina mahangna phongdokhe ngase flag off toriba project asigi matangna paladuna mahangna makhatana hai paikhatliba thabak ase joint venture ne thabak ase ningthina pangthukani haibage thajaba lei haina mahangna makhata the mahakna wangang ngai aduda thabak ase sugadoriba contractor sing amade PWD ge chief engineer stage ta kaukhatlaga thabak ase quality yauna sugadra karamba matamda loishingani haina hangbaga loinana thabak ase quality maintain tawdrabade thabak asigi bill sabiganu haina Chief Minister na PWD ge chief engineer da pautak dikhe nahansi nungdin gi pung mari mukta bada kogi Khemchand bulgi honorable MLA oi binamba soktan leiba balte gi phone malai hek irang thoki badagi ai ma nawa hangba su chat pangawde dagi phone da wari sanagi basu leite pung mari mukta basida mana bu Khemchand nang CM oi ba yam ngai de Santi Purapada ai su mateng pangni ko ai na wari sanara kanda thamnagi then nundang taram ka basida magi machan pasi kapaga phone tori ai gi pase ai siu da leire uncle noi na utama mateng pang bio ai ko study doctor sumatik sana leite ai tanja tu da sona sambi dana to ye Dr. Krishananda ma London da leibani ai nakta wari salai the whole episode to Sorasan Buddha lady ba medical officer singbuga mana guide tawkanda treatment tawa holy then accordingly state ki health department ki rims ki kaya loina mak na mateng pangkanda madu asoyanga yaw dagay narang join to na kuji honorable MLA ni yamsu o ga pubiraga airport ki ngana sakre ado magi haksang du pharaga halaksan waine choda korimjari loina aina thamjani ngi si kogi secretary of home su lady Kukis community layeng balakpa Imphal lakpa khudimak sarkarna daita lawgani makoi lakpata karigumba amata thoaloi na sarkar sina daita lawga na sei na haijari Mayai lambi ngasidagi nauna semba haugadoriba asigi patangna paladuna Minister Khuraizam Lokenna TOMTV da hai Mayai lambi ase hakthengna na yengsinbiba amai yaudabadagi lambi ase kumja English-19 dagi semdana lerakibade adubu laibak phaba haiba tai anauba lengak asi lakpadagi lambi asida akanba mideng thamduna samjinaba firep lobade numit tarani fadriba lengak asina lambi ase khudakda semba hauba haibase aikhoigi oina yamna chawthoktaningai ne Anauba chahi asina lakpagi iroinana lengak asina mayai lambi semlakpa ase miyamgidamak isorna pirakpa khudol amani haina mangna makha takhe mase akhoi 2015 dagina hojikpo semaktraba mayai lambi ne ado hojiksi mase ai ngasa haijabado mayai lambi da hakthangna yengjanbibam yaudabagdagi ene khale hojikti sarkar se lakpodi hakthangna yengjalakana akhoi sarkar sembaji numit tarani phadrin ne haijariba adu tarani phadrin aisida akhoi खुदक सेम हौबसे मसे अखोगी याम चौथोक्सनिंग अखोई सरकार सिकी अखोगी सिना ताकपदी मयामसु दुम अखोई हौजिक्ति अखोई मतम सि यामना शॉर्ट टाइम निना अखोइजु हायेंग हाइब थबकसि थमदना बगे अखोगी प्लान नि अदुना अखोई अथुबो मतमदा अखोगी स्टेट इंफ्रास्ट्रक्चर डेवलपमेंट खुदिंग अखोगी प्रोजेक्ट खुदिंग मक्सिंग से डे एंड नाइट अहिंग नुंगिन नाइट जना खाना सुना होना कने नाइ
ꯊꯝꯖꯒꯦ ꯃꯁꯤ ꯑꯦꯔꯥꯎꯟ 56 ꯑꯗꯨꯋꯥꯏꯃꯨꯛꯅꯦ ꯍꯥꯏ ꯆꯞ ꯆꯥꯕ ꯑꯦꯛꯖꯦꯛꯂꯤꯗꯤ ꯑꯩ ꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯃꯣꯏꯒꯤ ꯂꯩꯔꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯛ ꯈꯔꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ मागी मेंटेनेंस पेरियड लेबने मधुकी सैंक्शन्स याउद्रे तारे अदुगा आइना मयामदा यामना अखोई हंतकी अनौब चही लाकपसिदा अखोई मयाई लंबीजु सेमकपसे मसिना ख्वाइदगी अचौबा मियामगी अफबा अखोई ईश्वरना पिबिबा खुदोलनेना आई थमसगे मे पनबा याबदे ngasi semba haugadoriba NH 137A Imphal Kakching Lamkhai section gi manungda leiba lambi paring ani ase wahengbam leikai dagi wangoi yauba kilometer 35.5 sangba lambi paring amade kilometer 35 sangba sakmaijin dagi Kakching Lamkhai yauba lambi asine project asigi sanction amount na lupa crore 63 ne work order amount na lupa crore 58 lakh 63 ne NH 137A Imphal Kakching Lamkhai section ase Kumja English Ganishum Nataraga Mangada National Highway ama oina lauthokibani lambi ase matam sangna semdana lakhibadagi maikai adongi miyamna chathok jasin tawbada chawna khudong chadaba mayoknaduna lakhibani loinana lambi ase semdabagi mayokta miyamna lambi thingbagi khongjan fawba changsinkhibani